ꯑꯩꯈꯣꯏꯒꯤ ꯀꯦꯅꯗꯥ ꯌꯧꯔꯛꯈ꯭ꯔꯦ ꯁꯤꯒꯤ ꯕꯅꯤꯁꯦ ꯕꯅꯤꯔꯥ ꯊꯥꯖꯕꯤꯌꯥ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯥꯕ ꯕꯅꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯅꯗꯥ ꯌꯧꯔꯛꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯁꯦ ꯁꯨꯝꯅ ꯑꯝꯇꯪ ꯂꯤꯛꯀꯦꯀꯣ ꯁꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯁ ꯀꯨꯏꯡꯗꯣ ꯇꯞꯄꯦ ꯇꯞꯄꯦ ꯈꯨꯠ ꯇꯞꯄꯦ ꯍꯦꯜꯂꯣ ꯀꯖꯤ ꯀꯖꯤ ꯀꯤꯀꯤ Hi, Ters. Hello. Taji Tar. Hi. Ngasi mayamgi mafamda wahi khatang haijage. Akhoi si kuire video so handak se thagakhidaba ado mayamna su hangbirei kai doba yaroi thazum dengse. Video thagala traina wa thawak achinba kai ge khara lebidana video thagapasing ngamdre hadakti ado bo handak 2024 si lae asidagi ai video adum chang naina adum thagacharak aduga ngasi 2024 January 1st sidagi ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯑꯁꯤ ꯑꯅꯥ ꯑꯃꯠꯇ ꯌꯥꯎꯍꯟꯕꯤꯗꯕ ꯑꯗꯨꯒ ꯂꯥꯟꯁꯤꯁꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯒꯦ ꯑꯗꯨꯒ ꯑꯐꯕ ꯌꯥꯏꯐꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯗꯕ ꯆꯍꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯖꯒꯦ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯁꯤ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕꯗꯒꯤ ꯍꯥꯟꯅꯈꯩꯗꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄꯁꯤ ꯑꯃꯐꯥꯎ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯍꯟꯗꯛ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯏꯁꯤꯗꯒꯤ ꯑꯐꯕꯇ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯇꯥ ꯊꯥꯖ ꯍꯦꯜꯂꯣ ꯇꯧꯁꯤꯁꯦ ꯍꯦꯜꯂꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯅꯗꯥ ꯌꯧꯔꯛꯈ꯭ꯔꯦ ꯁꯤꯒꯤ ꯕꯅꯤꯁꯦ ꯕꯅꯤꯔꯥ ꯊꯥꯖꯕꯤꯌꯥ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯁꯥꯕ ꯕꯅꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯅꯗꯥ ꯌꯧꯔꯛꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯈꯔꯇꯪ ꯄꯥꯡꯖꯔꯨꯕꯗꯨ ꯃꯈꯣꯏꯒꯤ ꯍꯩꯖꯕ ꯀꯩꯅꯣꯗꯣ ꯁꯥꯖꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯝ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯖꯔꯦ ꯑꯗꯨꯗ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯁꯨ ꯃꯌꯥꯝ ꯌꯥꯝꯃꯦ ꯁꯨꯝꯕꯁꯦ ꯊꯥꯔꯛꯄꯁꯦ ꯕꯣꯛꯁ ꯑꯃ ꯊꯥꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯁꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯈꯤꯕ ꯃꯌꯥꯝꯗꯨꯅ ꯊꯥꯖꯁꯤ ꯍꯦꯌꯔ ꯄꯩꯁꯥꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯤ ꯂꯝ ꯂꯥꯞꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯔꯥꯎꯖꯕ ꯐꯥꯎꯋꯤ ꯑꯉꯥꯡꯁꯤꯡꯅꯁꯨ ꯑꯗꯨꯝ ꯄꯥꯏꯔꯒ ꯁꯥꯟꯅꯖꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯦꯃꯣꯔꯤ ꯑꯃꯗꯤ ꯑꯣꯏꯍꯧꯔꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯇꯪ ꯄꯥꯡꯖꯈꯤꯕꯗꯣ ꯁꯤ ꯂꯩꯕ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯑꯃꯃꯝ ꯃꯁꯤꯡ ꯊꯨꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒꯤ ꯐꯪꯖꯕ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯅ ꯌꯦꯡꯕꯤꯔꯛꯄꯅꯤ ꯁꯤꯒꯤ ꯗꯣꯜ ꯃꯆꯥꯁꯦ ꯇꯦꯗꯤ ꯃꯆꯥꯁꯦ ꯊꯥꯖ ꯍꯥꯏ ꯇꯧꯔꯤꯕꯅ ꯍꯥꯏ ꯇꯧꯕ꯭ꯔꯣ ꯑꯗꯨꯒ ꯉꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯉꯁꯤ ꯉꯔꯥꯡꯁꯤꯅ ꯑꯩꯈꯣꯏ 31st ꯂꯩꯔꯦ ꯉꯁꯤꯁꯤꯅ 1st January ꯂꯩꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈ꯭ꯔꯤꯁꯃꯥꯁꯁꯤꯁꯨ ꯃꯣꯏ ꯁꯤꯗꯗꯤ ꯋꯥꯏꯠ ꯍꯥꯏꯅꯩꯌꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯁꯦ ꯋꯥꯏꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯅꯕꯗꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦꯕ ꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁꯁꯦ ꯁ꯭ꯅꯣ ꯇꯥꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯉꯔꯥꯡ ꯏꯚꯤꯅꯤꯡꯗꯩ ꯈꯔ ꯇꯥꯕꯗꯨꯅ ꯉꯁꯤ ꯇꯥꯔꯝꯃꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯈꯣꯏ ꯋꯥꯏꯠ ꯁ꯭ꯅꯣ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯛꯀꯦ ꯁꯤꯗꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯖꯔꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯟꯕꯤꯗꯕ ꯆꯥꯎꯈꯠꯄ ꯇꯧꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯆꯍꯤ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁ꯭ꯅꯣ ꯇꯥꯕꯒꯤ ꯃꯇꯦꯡꯗ ꯍꯥꯞꯆꯔꯛꯑꯒꯦ ꯁꯤ ꯒ꯭ꯔꯤꯟꯁꯦ ꯀꯨꯞꯆꯤꯜꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯔꯥꯡꯗ ꯀꯨꯞꯆꯤꯟꯒꯦ ꯇꯧꯔꯝꯃꯒ ꯀꯥꯎꯔꯦ ꯑꯁ ꯐꯖꯕꯗꯤ ꯂꯣꯏꯔꯦ ꯇ꯭ꯔꯥꯝꯄꯣꯂꯤꯟꯒꯥꯁꯦ ꯄꯨꯡ ꯂꯣꯏꯔꯦꯗ ꯇ꯭ꯔꯦꯝꯄꯣꯂꯤꯟꯒꯤ ꯃꯈꯥꯒꯤ ꯆꯥꯡꯁꯤꯗꯤ ꯇ꯭ꯔꯦꯝꯄꯣꯂꯤꯟ ꯀꯩꯅꯣꯁꯤꯅ ꯈꯣꯝꯕꯤꯗꯅ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁ꯭ꯅꯣ ꯃꯌꯥꯝꯁꯦ ꯈꯨꯐꯖꯗ
ꯐꯖꯕꯗꯤ ꯐꯖꯔꯦ ꯃꯅꯤꯡ ꯑꯝꯗꯅꯦ ꯑꯩꯅ ꯊꯣꯔꯛꯏꯁꯦ ꯑꯗꯣ ꯎꯁꯤꯡꯁꯤꯗ ꯅꯞꯄ ꯅꯞꯄ ꯂꯩꯅꯤ ꯃꯌꯥꯝ ꯐꯖꯕꯁꯦ ꯇꯣ ꯁꯤꯒꯤ ꯁ꯭ꯅꯣꯁꯤ ꯉꯔꯥꯡ ꯕꯥꯏ ꯕꯥꯏꯒꯤ 2023ꯒꯤ 31st Decemberꯒꯤ ꯏꯚꯤꯅꯤꯡ ꯍꯥꯏꯁꯤ almost night ꯑꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯒꯤ ꯈꯔ ꯈꯔ ꯇꯥꯕ ꯍꯧꯕꯗꯨꯅ ꯅꯨꯡꯗꯥꯡ ꯇꯥꯔꯝꯃꯦ ꯑꯗꯣ ꯉꯁꯤ 1st January 2024ꯒꯤ ꯑꯍꯥꯟꯕ ꯁ꯭ꯅꯣꯅꯤ ꯁꯤꯁꯦ ꯑꯗ ꯑꯩ ꯈꯨꯠ ꯃꯣꯖꯥꯗꯤ ꯎꯄꯛꯇꯦ ꯁꯤꯁꯦ ꯊꯦꯡꯉꯨꯗꯦ ꯀꯦꯜꯂꯛꯏꯗ ꯁꯤ ꯑꯉꯥꯡꯁꯤꯡꯅ ꯁꯤ ꯄꯥꯏꯔꯒ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯁ ꯏꯪꯉꯤ ꯁꯤ ꯑꯝꯇꯪ ꯄꯥꯝꯕꯤꯁꯦ ꯑꯝꯇꯪ ꯅꯤꯛꯀꯦꯀꯣ ꯑꯩ ꯏꯪꯗꯤ ꯏꯪꯉꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯏꯪꯉꯦ ꯈꯨꯠꯁꯦ ꯀꯩꯅꯣ ꯎꯠꯇꯕꯒꯤ ꯇꯔ ꯇꯔ ꯆꯤꯡꯁꯤꯜꯂꯦ ꯄꯥꯏꯔꯨꯕꯗ ꯁꯤꯁꯦ ꯁꯨꯝꯅ ꯑꯝꯇꯪ ꯅꯤꯛꯀꯦꯀꯣ ꯁꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯁ ꯈꯨꯏꯪꯗꯣ ꯇꯞꯄꯦ ꯈꯨꯠ ꯇꯞꯄꯦ ꯁꯤꯗꯤ ꯉꯁꯤ 2024 1st Januaryꯒꯤ ꯑꯍꯥꯟꯕ ꯁ꯭ꯅꯣꯅꯤ ꯁꯤꯁꯤ ꯏꯪꯉꯦ ꯑꯩ ꯈꯨꯠ ꯃꯣꯖꯥ ꯎꯄꯛꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯨꯏꯪꯁꯦ ꯌꯥꯗ꯭ꯔꯦ ꯑꯁ ꯆꯤꯡꯁꯤꯜꯂꯦ ꯈꯨꯠꯁꯦ ꯑꯁ ꯇꯨꯞꯄꯦ ꯅꯤꯛꯈꯤ ꯈꯨꯅꯤꯛꯇꯤ ꯈꯨꯠꯁꯦ ꯑꯁ ꯈꯨꯠ ꯃꯣꯖꯥꯀ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦꯗ ꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯐꯕꯇ ꯑꯣꯏꯔꯁꯤ ꯑꯅꯥ ꯑꯌꯦꯛ ꯗꯣꯁꯥ ꯂꯥꯡꯐꯝ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯊꯧꯕꯁꯤꯡꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯟꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯊꯨꯕꯗ ꯄꯤꯁ ꯂꯥꯛꯇꯨꯅ ꯍꯥꯟꯅꯗꯧꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨ ꯁꯤꯁꯤꯅꯤ ꯑꯁ ꯏꯪꯉꯦ ꯆꯪꯉꯒꯦ ꯐꯖꯕꯗꯤ ꯑꯁꯤ ꯀꯥꯎꯋꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯎ ꯃꯁꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯑꯩ ꯑꯁꯣꯝꯗ ꯅꯛꯅ ꯁꯤꯒꯤ ꯎ ꯄꯥꯝꯕꯤꯒꯤ ꯃꯁꯥꯁꯤꯡꯗ ꯅꯞꯄꯤꯁꯦ ꯁꯤ ꯉꯁꯤꯗꯤ ꯀꯩꯅꯣꯁꯤ ꯀ꯭ꯂꯥꯎꯗꯤ ꯑꯣꯏꯔꯒ ꯌꯥꯝ ꯁꯦꯡꯗ꯭ꯔꯦ ꯚꯤꯗꯤꯑꯣꯁꯤ ꯁꯤꯁꯤꯡꯁꯤ ꯅꯞꯄꯤꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯑꯁꯦꯡꯕ ꯎꯕꯗꯗꯤ ꯈꯨꯠ ꯆꯠꯀ ꯄꯥꯏꯔꯨꯔ ꯊꯦꯡꯉꯝ ꯄꯣꯟꯇꯦ ꯏꯪꯉꯤ ꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯁꯤ 2024ꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯁ꯭ꯅꯣ fazendo. See, where is Taja? Doo! Ali. Where is Taja? Doo! Peekaboo, peekaboo, I love you. Don't say that. Bye. Bye. Frankie, over. Ah, fazendo aula. Ah. Baby shark tum tawus. Baby shark. Baby shark come on. Baby shark baby shark baby shark dobra. Baby shark baby shark. Baby shark tu main taiba. Mama kishi bi tosh. Te thaja mummy da. Thank you. Okay, bye-bye. Tosis. Say bye. Say bye-bye, Tosis. Say bye. Say, Taja bye, Dara. Say, Taja be bye, Tosis. Bye. Say, Tosis. Say, bye-bye. Bye. Say bye,